ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯄꯨꯔꯣꯏꯕ ꯆꯥꯕꯤ ꯁꯇꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯂꯝꯖꯥ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯂꯩꯍꯥꯎ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯏꯪꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯅ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯉꯥꯅꯨ ꯁꯦꯟꯕꯅꯤ꯫ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯄꯥꯠ ꯑꯃꯗ ꯂꯩꯍꯥꯎꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯉꯥꯅꯨ ꯁꯦꯜꯂꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯆꯦꯡꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯂꯩꯍꯥꯎꯅ ꯄꯥꯠꯇ ꯉꯥꯅꯨ ꯁꯦꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯎꯔꯝꯃꯤ꯫ ꯆꯦꯡꯕꯅ ꯂꯩꯍꯥꯎꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯑꯁꯤ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯍꯥꯎꯒ ꯅꯛꯁꯤꯟꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯨ ꯄꯥꯠꯄꯥꯟꯗ ꯅꯨꯡꯇꯤꯒꯤ ꯁꯟ ꯁꯦꯜꯂꯝꯃꯤ꯫ ꯂꯩꯍꯥꯎꯒ ꯆꯦꯡꯕꯒ ꯑꯁꯨꯝ ꯎꯅꯔꯛꯄ ꯑꯃꯗꯤ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯔꯛꯄꯗꯒꯤ ꯀꯣꯏꯅꯔꯛꯇ꯭ꯔꯗꯨꯅ ꯂꯩꯍꯥꯎꯕꯨ ꯆꯦꯡꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯦꯡꯕ ꯍꯣꯏꯒꯤ ꯏꯃꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯦꯡꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯅꯨꯄꯥ ꯆꯦꯡꯕꯅ ꯄꯨꯔꯛꯂꯤꯕ ꯃꯃꯧ ꯂꯩꯍꯥꯎꯕꯨ ꯂꯝꯖꯥꯅꯤ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯈꯜꯂꯒ ꯂꯩꯍꯥꯎꯕꯨ ꯄꯥꯝꯗ ꯄꯥꯝꯗ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯦ꯫ ꯂꯩꯍꯥꯎ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯨꯅ ꯅꯤꯡꯖꯕꯤ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯆꯕꯤ ꯁꯇꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯍꯥꯎꯒꯤ ꯆꯪꯈꯣꯟꯕ ꯃꯇꯧ ꯀꯌꯥꯅ ꯈꯨꯟ ꯄꯨꯝꯕ ꯋꯥꯔꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯅꯔꯤꯕ ꯑꯁꯤ ꯆꯦꯡꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯇꯥꯕꯗ ꯃꯕꯨꯛ ꯌꯦꯛꯄ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯍꯥꯎꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯝꯆꯠ ꯂꯨꯗꯕꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯎꯍꯟꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯅꯦꯝꯅ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯕ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯩꯍꯥꯎꯕꯨ ꯊꯥꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯆꯠꯄꯗꯨꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯌꯩꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯌꯧꯔꯕꯗ ꯂꯩꯍꯥꯎꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯆꯣꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜꯗꯒꯤ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯄꯤꯛ ꯊꯟꯅ ꯁꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯂꯥꯛꯄꯗ ꯅꯨꯡꯁꯥꯒꯤ ꯑꯀꯟꯕ ꯃꯩꯁꯥꯅ ꯑꯃꯨꯛꯁꯨ ꯌꯩꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯒ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯃꯌꯨꯝꯗꯗꯤ ꯌꯧꯔꯒꯦ ꯈꯜꯂꯗꯨꯅ ꯈꯣꯡꯊꯥꯡ ꯀꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯃꯀꯣꯛ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯂꯦꯛꯊꯔꯦ꯫ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕ ꯄꯨꯟ ꯑꯗꯨꯁꯨ తాꯕꯗꯒꯤ ꯀꯥꯏꯔꯦ꯫ ꯄꯨꯟ ꯇꯥꯗꯨꯅ ꯀꯥꯏꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯅꯦꯝꯒ ꯃꯀꯨꯒꯗꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯍꯥꯎꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯆꯦꯡꯕꯁꯨ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯎꯔꯦ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯦꯡꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯟꯈꯠꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯐꯃꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯏꯀꯠꯅꯔꯕ ꯐꯥꯎꯕ ꯂꯩꯍꯥꯎ ꯒ꯭ꯌꯥꯟ ꯂꯥꯛꯇꯕꯗꯒꯤ ꯆꯦꯡꯕ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯦꯡꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯂꯥꯟꯗꯨꯅ ꯆꯠꯄ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃꯕꯨ ꯊꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯍꯥꯎꯒꯤ ꯐꯃꯨꯡ ꯃꯃꯥꯡꯗ ꯆꯥꯅꯕ ꯑꯊꯨꯝ ꯑꯍꯥꯎ ꯊꯝꯗꯨꯅ ꯄꯤꯖꯔꯝꯂꯒ ꯊꯣꯡ ꯑꯗꯨ ꯉꯥꯁꯤꯜꯂꯝꯂꯒ ꯃꯅꯦꯝꯒ ꯃꯀꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯊꯪꯅꯕ ꯌꯨꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯆꯦꯡꯕ ꯃꯥꯏꯕ ꯑꯃ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯡ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯎꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯤ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯗꯨꯒ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯐꯃꯥꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯦꯡꯕ ꯁꯥꯎꯕꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯃꯤꯠꯇꯨꯁꯨ ꯏꯃꯨꯛ ꯉꯥꯡꯅ ꯈꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯗ ꯌꯦꯡꯂꯒ ꯂꯩꯍꯥꯎꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯍꯥꯎ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯤ
Magi nupigi masam adu pairaga soro soro sumang phawba chingthoklami. Laihau Chaina na henmanbana kappa lauba kaya taurami. Laihaugi kappa laubagi makhol asi tabada chengbagi mamaga mapagadu mayumda laklami. Chengbana sumang maton aduda laihaugi masam adu loina makhutna ihing nahing saba makai phoidatlami. Aduga laihauda akanba wahai kaya hairaduna laihaubu yum adudagi tanthoki. Laihau kapna yum adu thadoktuna chatkre. Laihauna chatkiba asida chengbagi mamaga mapagado lona mathamoi manungda harauba poklami. Tauriba thodok asi atenba matamda khunsinba thungna wa launare. Laihaubu maram chatludabi nupini haiduna khunnadugi yum amatadasu mahakpu changjafam pibiramde. Upai leitraba laihau umang amada laklami. Umang manungda sum changsilakpada numit humni chara helaba aram khawangbana ngauraba kai amaga hek mayoknarure. Kai asi urubaga laihau kikibana masa adu thak niklami. Kai adudi machinjak phangle khallubada yamna haraurami. Machindagi matin ara taduna laihau tamna changsilaklami. Laihauna madu ubada mamittagi mapi taba makai makhut ani lonaraduna asumna kai aduda haijarami. Aram khawrangbana ngauraba kai aihakti hinglubagi kanadrabini. Nahakna aibu chabada ai harauna yai adubu aigi khoiji khada mitamliba I matum asigi thawaidi kanbiyu. I matum asina taibang phawaklaba matamda ai nanakta lake. Matam aduda aibu chabiyu. Laihaugi wahai asida kai adu chatlambadagi lepi. Aduga laihauda nungsina yenglamlaga adumak chatkre. Laihausu kai aduna mabu thadokpiramba adudadi masa adu khara makhaidi inthajarami. Laihau sahi chuppa ahauba uhai panduna leiba achauba umathak amada kakhatuna magi machana taibang phawrakpa ngaiduna leirami. Matamgi matung inna thasing sujalaktuna laihau angang nupa ama kanasu yaudana uthak aduda unarami. Taibang phawrakpada ngairiba machanupa adubu ubada laihau yamna haraujarami. Numidang yaurabada laihauna machanupa adubu koladuna uthak aduda nungaina tumlami. Adubu u asida chaktaba lakpa linnamana angang asibu chiklamnaga chatkirami. Angang adu khudaktuda adumak sire. Nongalabada laihauna tumba haugalakpada machanupana musuk musinduna siraga lairamba phibam adu urubada laihau machabu koladuna tengthana oina kaplami. Laihauna kapliba asi anakpada makon saduna leiba laigi matik chenba kwak amana tarami. Laihaugi mikap tarubada kwak ado tasengna nungairamde aduna laihaugi manakta paisilaktuna kwak aduna taibang mirolda asumna hairei. Kaidaurabage nupi nahakna adukna thwai nungaitana kaplibadubu. Maduda laihauna machabu hinghanbiyu haijarami. Kwak asina amuk asumna hairei. Angang asigi apokpa mapagi I khara asokpa mafam asida haplabadi angang adu soidana hinglakani hairami. Laihau asiba macha adubu kwakta sinaramlaga mapuroibagi manakta chelaklami. Mapuroiba chengba sumangda sing khaiduna leirami. Laihau hoi mai karisu haidana mapuroibagi manakta chensinduna makhauri aduda kanna chiklami. Chengba Chaina aduna kanna laurami. Chengbana laubagi khonjelduna imungda leiramba chengbagi mamaga mapaga adu chenthoraklami. Matam aduda laihau adu chenkre. Chengbagi mamaga mapagana mayam tananaba hingsabi ama changlamle haina koilau laurami. Asumna lauba asida khunja mayam adu makhutta khulai amamam pairaduna chengba amadi mahaki mamaga mapaga loinana laihauna chenkiba maikaiduda tanaraklami. Makhoi mayamna laihauna uthak amada kakhatkibadu urami. Makhoi mayam uwadu koisilami aduga laihaubu kumtharau haina koilau laurami. Laihau
ꯃꯆꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯃꯌꯥꯗ ꯎꯝꯂꯛꯂꯤꯕ ꯏ ꯑꯗꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯏ ꯑꯁꯤ ꯍꯦꯛ ꯍꯥꯞꯄꯒ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯒꯠꯂꯛꯂꯦ꯫ ꯀ꯭ꯋꯥꯛ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯂꯛꯄꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯝꯂꯒ ꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯗꯃꯛ ꯆꯦꯟꯕꯒꯤ ꯃꯈꯧꯔꯤꯗ ꯃꯌꯥꯅ ꯆꯤꯛꯈꯤꯕꯒꯤ ꯃꯔꯝ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯦꯟꯕꯒꯤ ꯃꯃꯥꯗꯨ ꯂꯩꯍꯥꯎꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯎꯃꯪꯗ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯗꯣꯛꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯂꯩꯍꯥꯎꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯃꯧꯒ ꯃꯁꯨꯒꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯩꯍꯥꯎꯅ ꯎꯃꯪꯗ ꯊꯦꯡꯅꯈꯤꯕ ꯀꯩ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯎꯃꯪ ꯌꯧꯔꯕꯗ ꯂꯩꯍꯥꯎꯅ ꯀꯩ ꯑꯗꯨꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯁꯨ ꯂꯩꯍꯥꯎꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯦ꯫ ꯀꯩ ꯑꯗꯨꯕꯨ ꯎꯔꯕꯗ ꯂꯩꯍꯥꯎꯅ ꯃꯈꯨ ꯈꯨꯗ ꯀꯨꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯆꯥ ꯇꯥꯏꯕꯪ ꯐꯥꯎꯔꯦ, ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯦ, ꯏꯆꯥꯒꯤ ꯊꯋꯥꯏ ꯍꯤꯡꯂꯕꯅꯤꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯕꯨ ꯆꯥꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯍꯥꯎꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯁꯤꯗ ꯀꯩ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯐꯖꯈ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯁꯤꯗ ꯅꯃꯥ ꯑꯩ ꯄꯦꯜꯂꯦ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯗꯨꯅ ꯅꯍꯥꯛ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯁꯨ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯃꯁꯝ ꯃꯅꯥ ꯃꯔꯩ ꯌꯥꯎꯗ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ꯫ ꯃꯇꯝ ꯑꯃꯗ ꯈꯥꯔꯝ ꯀꯥꯡꯂꯨꯞꯀꯤ ꯈꯨꯀꯟ ꯄꯥꯡꯒꯜꯂꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯅꯤꯃꯛ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯃꯔꯝ ꯑꯣꯛꯄꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯂꯧ ꯍꯦꯛ ꯍꯨꯟꯕꯗꯒꯤ ꯂꯣꯛꯄ ꯐꯥꯎꯕꯒꯤ ꯂꯧꯕꯨꯛꯇ ꯎꯆꯦꯛ ꯉꯥꯛꯄꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧꯅꯤ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯋꯥꯗꯅꯕ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯑꯋꯥꯡꯕ ꯁꯒꯥꯏ ꯌꯥꯎꯕ ꯂꯧꯁꯪ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯧꯔꯤ ꯇꯤꯡꯗꯨꯅ ꯂꯧꯕꯨꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯩ ꯌꯨꯡꯗꯨꯅ ꯊꯧꯔꯤ ꯇꯤꯡꯂꯒ ꯊꯧꯔꯤ ꯃꯆꯤꯜꯅ ꯁꯒꯥꯏꯗ ꯊꯝꯂꯒ ꯃꯗꯨ ꯆꯤꯡꯗꯨꯅ ꯅꯣꯝꯍꯟꯗꯨꯅ ꯎꯆꯦꯛ ꯇꯥꯅꯅꯕ ꯁꯦꯝꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯂꯧꯁꯪꯗ ꯁꯥꯟꯅ ꯁꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯎꯆꯦꯛ ꯉꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅ ꯄꯥꯡꯅ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯄꯥꯈꯪ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯧ ꯉꯥꯛꯄꯗꯨ ꯃꯇꯦꯡ ꯄꯥꯡꯂꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯄꯥꯈꯪ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯂꯕ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯄꯥꯈꯪ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯍꯪꯕꯗ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯈꯪ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯂꯧ ꯉꯥꯛꯄ ꯂꯥꯛꯄꯗ ꯎꯆꯦꯛ ꯇꯥꯅꯅꯕ ꯇꯤꯡꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯃꯇꯠ ꯃꯇꯠ ꯇꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯁꯝꯗꯨꯅ ꯁꯦꯝꯂꯦ꯫ ꯁꯦꯝꯕ ꯍꯦꯛ ꯂꯣꯏꯕꯗ ꯄꯥꯈꯪꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯊꯧꯔꯤ ꯇꯠꯂꯝꯕꯒꯤ ꯋꯥꯗꯨ ꯄꯥꯈꯪꯗꯨꯗ ꯍꯥꯏꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯇꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯊꯧꯔꯤ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯍꯦꯛꯇ ꯇꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯑꯌꯨꯛ ꯆꯨꯞꯄ ꯊꯧꯔꯤ ꯁꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯔꯤ ꯁꯝꯕꯗ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯊꯧꯔꯤ ꯁꯝꯅ ꯁꯝꯅ ꯃꯆꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯒꯨꯝꯕꯅ ꯊꯧꯔꯤ ꯑꯁꯤꯕꯨ ꯁꯝꯕꯤꯗꯨꯅ
Mateng pangbiduna mathangi numitta tathanbidrabadi nupi oire ita sanage nupa oiragana aigi nupa oirage wadu hek haiba loibada pakhangdu laklami aduga haujik nangna haikibadu karino haiduna hanglami nupi aduna ikaijaduna karisu haide haina khumlai pakhang aduna kanna hangjilakpadagi nupi aduna wari pumba lirami pakhang adu yamna harauri thauridu mana ngaihaktangda samle mathangi numita thauri adusu tatlamdre hainakiba matung ina pakhang aduna machi aduga nungsinare thaurisu amuk hanna tatkhidre nongmadi machil manau ani changduna pakhang adugi maming amadi leifam haidoktaba yade haiduna taknarami pakhang adu ahanbadadi haidoklamde akonbada hairai nakoina aibu hek uningma matamda aibu kaurau ai soidana lakani kaurakpadi adagi leishaubung asigi mathakta leplaga kaurau haiduna labuki kachin oina leiba leishaubung amada makut thinduna taklami manau nupina leishaubung kaduna kaubada pakhang adu hekta laklami asumna numit kayani haukhre nongmadi manau nupi aduna kaurubada achauba lin ama oina lakle aduga manak naksilaklaga pakhang adu onthoraklami manau nupi adu kiba amadi ngakpana loikhre wafam adu machedadi haidoklamde numit adudagi nupa adugi manakta changdre sak sasi haiduna kaubadasu chaningde haiduna chadre machega nupa adu kada chare asumna manau nupi aduna ayuk ayuk chara helakpana nongmagi mayang kangsilakle machena hangbadasu taktre phau mulakpa matam oirakle nongma macheduna pakhangduda hairami hayengdi nang laklanu aikhoigi khulgi leisa pakhangi kumhai lei aduna aidi lauda laklaroi mathangi numitta machedu kumhai yauduna leirami manau nupi adudi kumhai yauba thoklamde lau ngakpa mapana chatlami maduda mapana mabu kumhai yaudrabadi labukta chatsi haiduna pubire kari maramdagi ayukta chak sadabano labukta kari kari taubage haibadu machanupi atombida kupna hanglami ahanbada machanupi atonbiduna haidoklamde mamai thangda wari pumba mapada loina lithokle wari du tabada mapa adu yamna saurami nupa adu hatlage khanduna machanupida nupa adu kaunanaba hairami machanupina madi ngasi laklaroi ichena khulgi kumai lei laklanu haikhre hairami adubu mapana kaurabadi soidana lakani haiba khanglami aduna kaunanaba hairakle manau nupina leishaubung kaduna hanna kaurakle mapadi thang paiduna mana lakadaba lambida lumduna laikre hanna kaubadagi pakhangdu ngarangdi laklaroi haibani kari khudong thiba leirabano kumai tawdrabra haina khanduna lin oina lakle khudak aduda mapaduna lin adubu matup kakhatuna hatlami makaksing adu ha tankhibagi achauba komamada thadaduna thamle paudu macheda khanghandanaba hairaga mayumda handuna kumai yauduna leirami machi adusu numit chuppa kumhai yaururaga ahing halaktuna chokthana tumkhre nongalamdaida mamangda pakhangduna laktuna hairami aidi nangi napana hatuna nakhoigi labukki awang thangbada leiba ha tankhibagi komda makak thadaduna thambiramle aidi taibang minate aigi asengba saktamdi asini haiduna nupa adugi asengba lingi saktam oiba laini haibadu utlami nangna aibu asengba nungsiba oirabadi nonganbaga ngabong phi ama puraga labukta lau ngabong phi adugi mathakta aibu komdagi laukhatlaga akakpa makaksing adu hanagumna pareng sana samjinau adu oirabadi ai amuk hingalakani aduga aibu nungsidrabadi aidi adumak siragani asi haiduna yamna nungaitana mamangda urami nupi aduna mikap thoklakle nungsa thiba amadi pakhatpaga loinana phuk hawgatlami
ꯐꯤ ꯉꯥꯕꯣꯡ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯧꯕꯨꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯃꯆꯦꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯇꯨꯃꯤꯟꯅꯔꯤꯕ ꯃꯅꯥꯎꯅꯨꯄꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯗꯨꯅ ꯃꯆꯦꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯌꯧꯕꯗ ꯅꯣꯡ ꯈꯔ ꯈꯔ ꯉꯥꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥ ꯇꯥꯟꯐꯝ ꯀꯣꯝ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯪꯗ ꯎꯈꯤꯕꯗꯨꯃꯛ ꯆꯨꯝꯂꯝꯂꯦ꯫ ꯉꯥꯕꯣꯡ ꯐꯤ ꯑꯗꯨ ꯊꯥꯗꯨꯅ ꯂꯤꯟ ꯃꯀꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯐꯝ ꯆꯥꯅ ꯁꯝꯖꯤꯜꯂꯤ꯫ ꯂꯤꯟ ꯑꯗꯨ ꯈꯨꯗꯛꯇ ꯍꯤꯡꯒꯠꯂꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯕꯅ ꯀꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯏꯁꯤꯡ ꯌꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯂꯤꯟ ꯑꯣꯏꯅ ꯇꯨꯔꯦꯜꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡꯗ ꯂꯤꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯂꯝꯕ ꯃꯅꯥꯎꯅꯨꯄꯤꯅ ꯅꯨꯡꯁꯥ ꯊꯤꯔꯛꯂꯗꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯂꯦ꯫ "ꯏꯆꯦ, ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯩꯅ ꯂꯥꯟꯈꯤꯕꯅꯤ, ꯑꯩꯕꯨ ꯉꯥꯛꯎ, ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯂꯝꯒꯅꯨ ꯏꯆꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯆꯦꯕꯨ ꯈꯥꯝꯖꯔꯝꯃꯤ꯫ ꯃꯆꯦꯅ "ꯅꯪꯗꯤ ꯂꯥꯟꯗꯦ, ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯁꯥꯎꯕ ꯂꯩꯇꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅꯤ꯫ ꯏꯅꯥꯎ, ꯑꯩꯗꯤ ꯆꯠꯂꯒꯦ. ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ. ꯅꯪꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯎ꯫ ꯃꯁꯥ ꯌꯥꯝꯅ ꯂꯣꯡꯕ ꯎ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯡꯗ ꯐꯤ ꯁꯥꯅꯅꯕ ꯄꯣꯠꯆꯩ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯐꯤꯗꯨ ꯁꯥꯗꯨꯅ ꯂꯩꯊꯣꯛꯎ꯫ ꯑꯍꯤꯡꯗ ꯎ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯂꯩꯌꯨ꯫ ꯅꯪꯅ ꯎ ꯑꯗꯨ ꯋꯥꯡꯈꯠꯂꯣ ꯍꯥꯏꯕꯗ ꯎ ꯑꯗꯨ ꯋꯥꯡꯈꯠꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯦꯝꯊꯍꯟꯅꯤꯡꯕ ꯃꯇꯝꯗ ꯅꯪ ꯅꯦꯝꯊꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯗ ꯎ ꯑꯗꯨ ꯅꯦꯝꯊꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯂꯩꯕꯗ ꯅꯪꯕꯨ ꯁꯥ ꯀꯩꯅꯁꯨ ꯁꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯂꯧꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯅꯤ, ꯃꯗꯨꯒ ꯂꯨꯍꯣꯡꯉꯨ"꯫ ꯃꯁꯤ ꯍꯥꯏꯕ ꯂꯣꯏꯕꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯆꯦ ꯑꯗꯨ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯏꯆꯦꯜ ꯑꯗꯨꯅ ꯃꯆꯦꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯁꯤꯡꯗꯨ ꯍꯥꯟꯅꯒꯨꯝ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯪꯍꯥꯒꯨꯝ ꯃꯅꯥꯎꯅꯨꯄꯤꯗꯨ ꯂꯩꯍꯧꯔꯦ꯫ ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯆꯦꯅ ꯍꯥꯏꯔꯝꯕꯗꯨ ꯏꯟꯁꯤꯔꯥ ꯏꯟꯒꯨꯝꯁꯤꯔꯥ ꯈꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯣꯟꯕꯗ ꯃꯆꯦꯅ ꯍꯥꯏꯕꯗꯨ ꯏꯜꯂꯒꯦ ꯈꯟꯗꯨꯅ ꯇꯨꯔꯦꯜ ꯃꯔꯤꯜ ꯏꯟꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ナꯏꯗꯅ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯗꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯎ ꯑꯗꯨ ꯐꯪꯂꯦ꯫ ꯃꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯎꯗ ꯀꯥꯈꯠꯂꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯗꯨ ꯁꯥꯕ ꯂꯣꯏꯔꯦ꯫ ꯍꯦꯛ ꯁꯦꯠꯆꯤꯟꯗꯨꯅ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯆꯦꯅ ꯍꯥꯏꯔꯝꯕꯗꯨ ꯆꯨꯝꯂꯦ ꯈꯟꯗꯨꯅ ꯃꯥꯕꯨ ꯂꯧꯕ ꯃꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝ ꯑꯃ ꯍꯤ ꯁꯥꯅꯅꯕ ꯎ ꯊꯤꯕ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯑꯁꯨꯛꯄ ꯁꯥ ꯀꯩꯇꯅ ꯊꯜꯂꯕ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯈꯔ ꯌꯥꯎꯔꯝꯗꯨꯅ ꯂꯥꯏ ꯑꯣꯏꯔꯦ ꯐꯥꯔꯁꯤ, ꯃꯤ ꯑꯣꯏꯔꯦ ꯐꯥꯔꯁꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯀꯠꯇꯨꯅ ꯃꯅꯥ ꯂꯧꯔꯨꯔꯁꯤ, ꯑꯩꯈꯣꯏ ꯃꯤ ꯑꯁꯨꯛ ꯌꯥꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯅꯥꯛ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯂꯣꯏ, ꯑꯩ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯇꯝꯂꯨꯁꯣ, ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯤꯕꯗꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯔꯣꯏ꯫ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯃꯨꯠꯂꯒꯗꯕꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯀꯅꯤ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯦ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯔꯝꯃꯤ, "ꯆꯨꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯅꯤ ꯂꯩꯔꯤ꯫ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯈꯔ ꯂꯩꯔꯒꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯅꯤ"꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯟꯈ꯭ꯔꯒ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡꯅ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯂꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯀꯔꯝꯕ ꯃꯆꯤꯟ ꯊꯤꯕ ꯅꯨꯄꯤꯅꯣ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯒꯦ, ꯑꯗꯨꯒ
ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯅꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯁꯥꯄꯣꯠ ꯂꯥꯟꯄꯣꯠ ꯁꯦꯝꯗꯨꯅ ꯃꯅꯥꯏ ꯃꯁꯜ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯗꯨꯅ ꯎꯃꯪ ꯇꯥꯅ ꯂꯥꯛꯂꯦ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯎꯃꯪ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯉꯛꯈ꯭ꯔꯦ, ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯛꯏ꯫ ꯃꯅꯥꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯄꯤꯗꯨꯅ ꯎꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯍꯥꯏꯕꯗ ꯎ ꯑꯗꯨ ꯈꯪꯍꯧꯗꯅ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯃꯤ ꯑꯃꯠꯇꯅ ꯀꯥꯕ ꯉꯝꯗꯕ ꯑꯆꯧꯕ ꯑꯋꯥꯡꯕ ꯎꯖꯥꯎ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯝꯃꯤ, ꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯅꯠꯇ꯭ꯔꯦ, ꯃꯥꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯆꯨꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ, ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯅꯪꯁꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯦ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯥꯜꯂꯦ, ꯅꯪꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯆꯨꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯂꯩꯃ ꯑꯅꯤ ꯂꯩ, ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯅꯪꯅ ꯑꯩꯒꯤ ꯁꯥꯒꯩ ꯀꯟꯕꯤꯌꯨ, ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯎ ꯃꯊꯛꯇꯒꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯥꯖꯅꯕ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯃꯩꯊꯪꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯄꯥꯝꯂꯕꯗꯤ ꯗꯣꯂꯥꯏ ꯑꯃ ꯂꯧꯔꯨ, ꯃꯗꯨꯗ ꯇꯣꯡꯂꯒ ꯆꯠꯂꯁꯤ, ꯑꯩꯗꯤ ꯁꯒꯣꯜ ꯇꯣꯡꯕ ꯍꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯀꯣꯅꯨꯡꯗ ꯃꯤ ꯊꯥꯗꯨꯅ ꯐꯖꯔꯕ ꯗꯣꯂꯥꯏ ꯑꯃ ꯂꯧꯍꯜꯂꯨꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯨꯝꯊꯔꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯗꯨ ꯅꯦꯝꯊꯍꯜꯂꯒ ꯀꯨꯝꯊꯔꯛꯂꯦ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝꯗꯨꯅ ꯐꯥꯒꯗꯧꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯎꯗ ꯐꯠ ꯀꯥꯈꯠꯈꯤꯗꯨꯅ ꯈꯪꯋꯥꯡ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯁꯤꯗꯤ ꯐꯥꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯎ ꯑꯗꯨ ꯌꯥꯟꯊꯠꯅꯕ ꯍꯥꯏꯔꯦ꯫ ꯎꯗꯨ ꯌꯥꯟꯕꯗ ꯁꯤꯡꯖꯪꯗꯨ ꯃꯌꯥ ꯂꯣꯏꯅ ꯇꯥꯔꯦ, ꯑꯃꯠꯇ ꯌꯥꯟꯕ ꯆꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯖꯕ ꯅꯠꯇꯅꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯕꯨ लापना लैहनख्रे अदुगा थमोय सेंगना हाइजरे हंदक्ति निंगथौदु पुक्चेल सेंगले खंगलदुना नुपी अदु उदगी कुमथरकले मफम अदुमक्तदा मनाइसिंगना सिल लांगदुना हौनबी मतुंग इन्ना लुहोंगले दोलाय अमदा पुन्ना तोंगदुना कोनुंग ताना लागले लैबाक पुंबा हराउनरे लैमा अतोंबिगी मसक उबदा लैबाक मियाम पुंबा सुमतनख्रे खरा लेरगा नुपी असि मिरोलकले हानगी नुपी अनिदुनदी कलक्पा सौनिंगबा नुंगाइतबा पुंबा इयान यानसिनख्रे मखोय अनि पुंदुना अरोनबा वा कया खनरमी ममै थंगदा नुपी अदुबु मरा सिजिंदुना लैबाक असिदगी तांथोखिनबा असेंगबा तंजा ngaiduna leirami matam khara मखोय अनिसु नुपी अदुना मिरोलकपदा नुंगाइबा फोंदोक्लमी अदुगा खंगौदना मखोय अनिना नोंगमा निंगथौदा नुपी असि हिंचाबिनी मनाक्ता लैबा किजै हाइदुना पाउ जात जात तमसिलमी निंगथौना नुपी अनिदुबु यामना साउरमी थवोइना ताबिरमदे नुपी अनिदु उपाय लैतदुना लूना तौसिंदुना अचेंगबा तंजा अममुक ngaiduna leirami कुम था सुरकलदुना नुपी अदु मचा पोकदौरे लैमा अनि अदुना हाना माइबीगा खुजिल थौरांग तौदुना लेरे अंगांगदी नुपा ngakta ani फाइबोक पोकले माइबीना अंगांग अनिदु हेक पोकपगा तुरेलदा पुदुना लंगथरुरे मनाक्ता नुंगदुम ममा थमजिले पावोइना निंगथौदा लैमा अतोंबिदी हिंचाबिनी मचागी महुत्ता नुंगदुम ममा ओइना पोकले हाइना तमलुरे निंगथौदु सावबना मई हौरे लैमा अतोंबी अदु असेंगबा हिंचाबिनी खंदुना हाटलगे हाइदुना लाक्लमी लैमा अनि अदुना अफबा सादुना निंगथौबु खामजरमी लैमा तोंबिना मचानुपा अनि फाइबोक पोखिबनी मची अनिना थैदोखिबनी हाइना कन्ना हाइजरमी निंगथौ अदु यारमदे माइबी अमदी लैमा अनि अदुना चिनखुम चप मानखिबना निंगथौसु उपाय लैत्रे हाटपदी हात्रे मरु कोकथोकले मना कक्थले अदुगा मरैसु कक्थतुना लैमा अतोंबी अदुबु दंडी पीरे
ꯑꯀꯛꯄ ꯁꯝ ꯃꯅꯥ ꯑꯃꯗꯤ ꯃꯔꯩ ꯑꯗꯨ ꯇꯨꯔꯦꯜꯗ ꯐꯤꯅ ꯌꯣꯝꯗꯨꯅ ꯂꯪꯊꯔꯤ꯫ ꯂꯩꯃ ꯑꯇꯣꯝꯕꯤꯗꯤ ꯑꯉꯥꯎꯕꯤꯒꯨꯝ ꯀꯣꯅꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯃꯁꯝ ꯃꯅꯥ ꯃꯔꯩ ꯌꯣꯝꯕ ꯐꯤ ꯑꯗꯨꯒ ꯏꯁꯤꯡꯗ ꯂꯩꯔꯤꯕ ꯃꯆꯦꯅ ꯂꯧꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯆꯥꯎꯔꯛꯇꯨꯅ ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯂꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯕꯣꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯇꯥꯛꯇꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯦ꯫ ꯅꯈꯣꯏꯒꯤ ꯅꯄꯥꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯃꯥꯅ ꯂꯣꯅꯕꯤ ꯃꯆꯦ ꯂꯩꯃ ꯑꯅꯤꯅ ꯀꯜꯂꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯁꯤꯡꯗ ꯊꯥꯗꯔꯛꯄꯅꯤ꯫ ꯅꯃꯥꯕꯨꯅ ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯇꯝꯁꯤꯟꯗꯨꯅ ꯃꯔꯨ ꯀꯣꯛꯊꯣꯛꯄꯤꯔꯦ꯫ ꯃꯔꯩ ꯃꯅꯥꯁꯨ ꯀꯛꯊꯠꯄꯤꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯑꯉꯥꯎꯕꯤꯒꯨꯝ ꯀꯅꯥꯃꯠꯇ ꯁꯝꯅꯕꯤꯗꯅ ꯂꯩꯔꯤ꯫ ꯁꯦ, ꯃꯁꯤ ꯅꯃꯥꯒꯤ ꯃꯁꯝ ꯃꯔꯩ ꯑꯃꯗꯤ ꯃꯅꯥꯅꯤ꯫ ꯃꯁꯤ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯂꯨ꯫ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒ ꯅꯃꯥꯗ ꯃꯁꯝ ꯃꯅꯥ ꯃꯔꯩ ꯑꯁꯤ ꯍꯥꯞꯆꯤꯟꯕꯗ ꯅꯃꯥꯒꯤ ꯁꯛꯇꯝ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯆꯞ ꯃꯥꯟꯅꯅ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯅꯃꯥꯅ ꯍꯦꯛ ꯐꯔꯛꯄꯗ ꯅꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯃꯥꯕꯨ ꯄꯨꯔꯒ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯨ꯫ ꯁꯨꯝ ꯆꯠꯂꯒ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯅꯆꯤꯜ ꯅꯅꯥꯎꯅ ꯀꯣꯅꯨꯡ ꯁꯦꯝꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯊꯥꯗꯣꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯏꯔꯨꯖꯐꯝ ꯍꯤꯗꯦꯟ ꯑꯗꯨ ꯀꯨꯃꯪ ꯁꯥꯅ ꯏꯔꯣꯏꯗꯨꯅ ꯅꯩꯈꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯑꯁꯨꯛ ꯆꯥꯎꯕ ꯍꯤꯗꯦꯟ ꯑꯁꯤꯕꯨ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯈꯛꯇꯅ ꯏꯔꯣꯏꯕꯗ ꯂꯩꯅꯥꯡ ꯇꯥꯅ ꯅꯩꯕ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯊꯨꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯍꯤꯗꯦꯟ ꯅꯩꯈꯥꯏꯕꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯏꯁꯤꯡ ꯃꯌꯥꯏꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯏ ꯑꯣꯏꯕꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥ ꯄꯣꯛꯇꯦ, ꯅꯈꯣꯏꯕꯨ ꯏꯆꯥ ꯁꯛꯅ ꯀꯣꯅꯨꯡꯗ ꯅꯧꯀꯣꯜꯂꯒꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯀꯣꯅꯨꯡꯗ ꯃꯆꯥꯁꯛꯅ ꯂꯨꯅ ꯊꯝꯕꯤꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯑꯍꯥꯎꯕ ꯄꯤꯕꯗꯁꯨ ꯆꯥꯗ꯭ꯔꯦ, ꯃꯃꯜ ꯌꯥꯝꯕꯁꯨ ꯁꯦꯠꯇ꯭ꯔꯦ, ꯏꯆꯝ ꯆꯝꯅ ꯂꯩꯔꯦ꯫ ꯃꯃꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯆꯥꯕꯁꯨ ꯃꯃꯥꯅ ꯆꯥꯕꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯆꯥꯅꯤ꯫ ꯏꯃꯥꯕꯣꯛꯅ ꯊꯥꯔꯛꯄꯅꯤ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯃꯥ ꯑꯗꯨ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯗꯨ ꯎꯖꯕ ꯐꯪꯖꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯃꯔꯩꯗꯤ ꯌꯥꯎꯗꯕꯅ ꯋꯥ ꯉꯥꯡꯕꯗꯤ ꯊꯣꯛꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯂꯩꯃ ꯑꯅꯤ ꯑꯗꯨ ꯆꯤꯡꯅꯕ ꯄꯣꯛꯂꯦ꯫ ꯅꯤꯡꯊꯧꯗ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯅꯤꯡꯊꯧ ꯑꯄꯪꯕ, ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ꯫ ꯃꯥꯗꯤ ꯃꯔꯥꯜ ꯂꯩꯇꯕꯅꯤ꯫ ꯂꯥꯜꯂꯤꯕꯗꯤ ꯅꯪꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯂꯩꯃ ꯑꯅꯤꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯒ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕꯅꯤ꯫ ꯋꯥꯗꯨ ꯅꯤꯡꯊꯧꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯐꯔꯦ ꯑꯉꯥꯡꯁꯥ, ꯅꯈꯣꯏꯒꯤ ꯋꯥꯗꯨ ꯊꯥꯖꯕ ꯌꯥꯕ ꯀꯔꯤ ꯈꯨꯗꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯃꯥꯒꯤ ꯀꯛꯊꯠꯈꯤꯕ ꯃꯁꯝ ꯃꯅꯥ ꯃꯔꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯖꯕꯤꯗ꯭ꯔꯒ ꯌꯦꯡꯕꯤꯌꯨ, ꯃꯁꯤ ꯅꯤꯡꯊꯧꯅ ꯏꯃꯥꯗꯒꯤ ꯀꯛꯊꯠꯇꯨꯅ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯁꯤ ꯏꯃꯥꯗ ꯍꯦꯛ ꯍꯥꯞꯆꯤꯟꯕꯤꯕꯗ ꯏꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯁꯤꯅ ꯏꯃꯥꯅ ꯂꯥꯟꯗꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯗꯨ ꯃꯥꯒꯤ ꯂꯩꯃ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥ ꯀꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕ ꯃꯁꯝ ꯃꯅꯥ ꯃꯔꯩ ꯑꯗꯨꯅꯤ, ꯑꯗꯨꯒ ꯌꯣꯝꯂꯤꯕ ꯐꯤ ꯑꯗꯨꯁꯨ ꯆꯨꯝꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯕꯣꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯃꯥꯅ ꯀꯞꯂ ꯀꯞꯂꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯕꯤꯔꯝꯃꯤ꯫
ꯅꯤꯡꯊꯧꯗꯨ ꯏꯀꯥꯏꯖꯔꯛꯂꯦ꯫ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕ ꯂꯩꯃ ꯑꯅꯤꯕꯨ ꯈꯨꯗꯛꯇ ꯃꯔꯨ ꯀꯣꯛꯂꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯂꯩꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯋꯥꯡ ꯄꯥꯡꯅ ꯂꯥꯛꯂꯒ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ